Kainoba phone ga se pai ni khangdrisibo adu kuina paidrido na tu kanagi wakhan khallinoba ai wa khita ngangjage kari wa ngangba wa theidonaba wa ngange habra hey masi nga mausinnaradana natti nang isau hana hekta nawasida lakthari isibu kaiginoba lakthana di kaino call ga se aina tawdrikai tawrakteba na tu atopa ga wari sana lairamni na haima ebu kadai dagi nupi no me kana ga wari sana dawrige kyare khange nushide ai am lairi haibase kaukthopkum tawe nangna paliba thamoida khara su sijinabiyo ai tana khanjaba nushijaba ta hangano dadagi paliba thamoida sijinaba haitradi aingonda piro ai sijinarage se lawjaro thamosida natti nangi damoktene bu hayabadi aigi holiba source nangi na funda sinage kainunda nangi sordudi ai lawba ngamoye nang sordo aingonda pithoga nang so holaroi haira dada nushibo dada si ai tegi oisage aigi thamoi nusida lengdana kana khangandana laibiro nusida big like tokuna thaje khudol tam thok ke piracy aigi nusibagi helicopter da